Panam Pauxi Maru Epochs and Congo Saraga Manipur top Senil Gimeke Gimiam Tamzagi Ahanabada BJP double engine Lengak Mapung Fana Maitire Tazabaya Lengak Nati Hybrid Manipurgi issue Takli in Tiraza BJP double engine Lengak Mapung Fana Maitire Tazabaya Lengak Nati Hybrid Manipur issues Mayek Lara Kudamni Manipur Koktana Lebos Gimiam Gitazaba Mangan BJP Kilengak Mutatuna Democracy Bukan China Communist Party of India ki General Secretary Dhirazana Fungdokre Wapamasi Impalgi MZ Avenue de Leiba Hotel Nirmala ki conference hall ngasi pangtokiba pawgi mipam amada magna permission da fungdokibani pawgi mipam adura CPI Rajya Sabha ki MP Binoy Vishwam CPI ki National Secretary Ramkrishna Pandamadi K Narayana Hanagi National Committee Member Asumi Gogoi CPI ki National Control Commission Member Dr. M Nara Loinana CPI Manipur State Secretary L Thoiden Yaw Tuan Party ki Marueba Miyoi Singsu Sargaki Ngasi ki Paugi Mipamadura Paumising the Dhirazan Hai Manipur Tok Libi Irangasi unprecedented crisis ni Furup Ani ki Miyoi Sing Hakting Nana Kaibok Tananduna Amagamaga Unawa Yatabagum Labor Silebaktivani Masipunamak BJP ki double engine lenga ki Masik Naiba politics ki Sapune Habit Haman Batokloi Labas the BJP na lengak subli paibadigi Polarization oiba politics na ngasiti tongan state kya masui tanabagi wathok kya leptan tholakli lebas ki sandren 3 na mai pakna thalebak yon ki pakakna tana tongan hiram kya lebas ki mai pro na bohona banda Manipur gi miamsu thaudang yari habis BJP legana ka kaupam thokte maramus na Manipur da thokli be irang se loisin no ingta paporak na ba center amadi state ki BJP legana athubara khona pam thu heki Magna Makatana Hai, Manipur Toklipi issue si Mari Lenaba, stakeholder Punamak Wari Sanaduna, Warishan Prona Bohana Basangi, Masipunamak, Oitoknabagidamak BJP na Lusimba Lenga Sina, political will Amagaluin and Matota, Tavaksun Pekatam to it. Manipur issue Sigi Matanga, Parliament, no confidence, motion for opposition Singapore. Adubuleba Sigi Prime Minister and Manipur Gidam. I could put among not leply have a wapum cut tamki but left Tiffany. Malem Gimapum Kia Prime Minister and set for the Karis no ability Adubo, my exactly Manipur and Asi Papa Prime Minister and set of us in the Takle, Madudi. Manipur election campaign cut Ningsing Habito. Masidanatana took Libirang, Lakshin and Abatawang Robum the State Sigis Minister Pamtado Pamtohi. Say Minister Win a Labigi, model right amateur traki. Loydana Manipurgi Governor Gus Unadun State Sigi Miam Namari Tuan relief campsing da Lehori Miamgi Awabasing, Paudambagaloin Inta Pahanjan Hanaba Tabak Toram Sing, Baikanaba, Wapam Sing CPI Makedigi Taxlamle. Amade Manipur Tokli Irangashina, BJP double engine Lengak Maitire, Tazabia Balengak Nati Haibadugi, Mayek Lara Bukudamni, Manipur Kaktanatuna Lebasigi, Miamgi Tazabamahan, BJP Lengak Mutatuna, Democracy Bukan Chebu Wapam Singsu, Dhirazana Tamkenisu, Paus the Makatarakli. Atopapa Madana, Autorixo Ama Miam na Maitakre, Dukana Masu things in Cre, Kuki Polam Sing Puramane Haiba Maiti Pangalgi Octo. Ari amang asi sing mayrong the miam na may tatokre sing mayrong apun mayra pai bina ISBT manak tagi parag may tatokraba autorikso dugi driver urup awang lekay digi MD Sanjit Khan bu may Pangal Council Manipur MP CM da sinakre amaram na Kuki singda Port Yolamba Tanggal Bazar da liba kolik amati sakhungi polam sing yuan ba MB Enterprises thamari yuina dukan hang mada MP CM na thing matamkre Miam na may takraba autorikso ki driver amadi Sanjit Khan Pungdorakpada Urkul District ki manung sana litan nagi ayang ko bamiyo na Tanggal Bazar da leiba MB Enterprises tagi electric rice cooker loduna litan gi garida tharakna ba mobile phone khutana khangalakpadagi magna polam singadu loraga ISBT tamna lakpra thawdo thokibani ayang hairi bamiyo si sai ahumari hi mamang nagi khangnaraglagasu urkul maikei digi oibana mag asi Kuki ni haiba khangde ngasi miamna ayang hairi bamiyo sigi mobile number thigalubada maki maming asi lunkhojang baiti kauba Kuki fruki miyo ermani miyo sigi mari makung thihaudana pot thadok thajin tawruba sigidamak miamna ngakpinaba MD Sanjit Khana masana haijaki kanglup masil gi marak irang leiringaida asigumba thaba asi makatana tawba thengnarabadi madru tholakpa aphabati ki daita masana pujagadabani haina MPCM gi president Haji Arafat Ali na Fongdoki Hensu Paus na Makatarakli Amarom na Manipur gi Constitutional Missionary Masjid Tanakaide
MP Manoj Kumar Manipur gi constitutional missionary asi masetana kairi state asi namduna masetana thugai bira khunai ma oire haina Rashtriya Janata Dal gi MP Manoj Kumar Zwana phongdokre Hawkiba July kunga mapana madi kuntrada Manipur gi phibam yengsin balaklamba madi relief camp sing da haktheng na satun yengsilama opposition parties ngi member kunga mathoina saba mir kangbu adugi manungsana yawkiba Rashtriya Janata Dal gi MPSC gi maikei digi khongset adura thengna rakhiba phibam sing adubu hangkat na yengbada asawa phongdokpa loinana mak masamangna haktheng na thengna rakhiba sing adu news agency frontline da thamkipane Mangnai lenga ki maikei ahan point state asida problem leire haibasi khanggadabani ani subra fruit masel gi marakta samjinanaba lambi semganaba honagadabani state asida irang haurakhiba numit adurigi hauna fruit masel gi marakta pau phaunanaba thong oina leiramba mari edu mai sakre mana makha taraduna mitei singna mathwai kanbirakhi haiba Kuki imung sing leiri loinana suchampur Kuki singna mathwai kanbirakhi bagi matana paudam rakhiba mitei gi imung sing leiri hairibu wari sing si social capital ni Manipur gi Chief Minister si wathok asigi saruk amani haina miyamna hairi wathok asigi saruk ama oiriba kanaguma miwe mana waroi singi saruk ama oipe yaroi aikoina civil society members singda miyeng thamgadabane mandi magna MP likiba wari singa duda miyeng sangadabane hairiba singa si state asida ing tapa hanjilakpo oithok hanabagi lambi oirakpa yai Central government amadi state government laidiba problem asi makoi masana kari karamba khongtang paherkadagi haibadu khangjadaba sini state asida thokliba si virtual civil war amani Fruit masil gi marakta thajanaba laitre force amana amada khuthanari security force gi matangna pallabada constitutional missionary asi masetana kaire habigi mayek larabu hudamni masi kaiba khaknate masetana kaibini haikhen su pausta makhatana su phongdorakli Makasa tharak poina to perform ukalna awawa phongdokre umanglai kan ba apun balup ukal gi paktak loi oiramba Padmasri Rajkumar asauba sana asawbisnana loklaubungda leiba masagi yumda laikidabada amati maite inat lainingi lamda asaubu thaudang loramba yumnamsa ingba mangana porompat ponglambi da leiba masagi mayumda laikidabada ukalna thamoisona awaba phongdokre ukalgi sirolaman hai Manipur not ki lamda asaubu thaudang loramba mati ukalgi paktak loi soiramba asaubu sanana laikidaba sina lamda maski not ki amati lai haraubi lamda asaubu ahoba ma lehoragan hari Amaram na mitay lining gilam ta asobo thaudang loramba mas mitay inak lining gidamakta kathokpaga loina na sanglaba matam mas mitay sing na khundaba mafam sing sinba thungna sienduna hotnaramba kaya simak laikidabada hodun lehoragan hari asawbisna amasum ingba mangang na laikidabada ukalgi mayai loisingda minute ani tumina leptana awab phungdokkibaga loina laikidraba thawaina mapugi nak ingna sikna lainabasu thauniki loina laikidrabagi imung munungi awabdasu ukalna sarugyari hari Amaramnana Aimol Purubasi Sin Kuki Kanglup Yawi Haina Lyric Amata Equivalent Dr. Sandramani Dr. T.S. Sandramani ni iba lirikta Aimol Purubasi Sin Kuki Kanglup Yawi Haina Media da Phongturak Liba do Aranba Yumpham Yaw da Buapamni Adugum Lyric Amata Equivalent Haina Dr. Sandramani Masamana Phongturakli Ngasi Gadi Daliba Manipur International University the Paumisang Unaba Mari University Asigi Directorate of Regionals Language and Research ki Dins Oidiva Professor Sandramani Nai Aimol Singasi Manipur ki Yellomi Ama Oin Isted Asigi Tuan Mafam Singda Kul Taraga Mangarom Kundari Aimol Singasi Manipur Kundari Lamdamasiga Tanatana Yadrabi ethnic community Amani Community Asi Saitharol Kumbaba English Samapan Gamart Fugumapan Gi Anisuba Edition ki page number 50 the Aimol Singasi Kumza English Ngamaga Satruka Humdraga Nipan Mitay Ningtho Paikhom gi matam da ki khundadum lerami masigi matakta Manipur gi puari da golden era oiriba mitay ningtho pamhaiba natraga garibani was hairaga su khangnaba Burmese sing yamna kina khibi ningtho sigi matam da su Manipur Aimol sing khundadun lei habi khudam sing yamna mek sing pali makhoi asi saksa yuthak Yumlai kairi emasum satnabi da mitay sing yamna mane haina phungtoki Mang hai Aimol sing si kumza English sing ni ga taretagi nipan digi hauduna kumza English sing ni ga taraga mathoi tagi ni taraga ni thoi forward akaknaba development of Aimol language ki makhada Manipur gi yellow proof ni haiduna tara mathoi suba 5-year plan da reflect toki belaire loinana Aimol sing si yellow mi amani haiduna India lengang na expenditure toki bisu like haina sumak na phongdoki haire Amaramdana STDCM ne Manipur thoklibi irangi matang CPI da memorandum pisinkhre
Manipur thoklibi irang asigi marik chumba wafamsing STDCM na CPI gi National General Secretary D Rajana lusing mute singda thamkibaga loinana irang asi lusinana ba party gi maikedi gi lokat pya ba thabak sing lokat pina ba taksinduna memorandum amasu pisinkhre STDCM gi sirolama hai Manipur thoklibi irang asigi phibam yengsinba lakhiba CPI gi mute kangbu amaga ngasi hotel Nirmala gi conference hall da STDCM gi mute singna unaduna irang asigi matangna marik chumba wafam sing pawdamkhre Unabadura CPI की मैकेदा नेशनल जनरल सेक्रेटरी डी राजा राज्यसभा की MP बिनोय बिस्वा नेशनल सेक्रेटरी रामकृष्ण पंडा के नारायण नेशनल एग्जीक्यूटिव कमिटी की मेंबर श्रीमती असोमी गोगोय मसुम मणिपुर स्टेट सेक्रेटरी एल थोइरेन सर्व्याखी SDDCM की मैकेदी की थोकलिब इरांग असि कदीदगी हौरखिबनो हाबिक अकुप्पा वरोल सिंथामखी थोकलिब इरांग असि मैतै ट्राइब अमसुम कुकी ग्रुप की ट्राइब सिंग की मरक थोपनी खेनबा हाइबबु मितै ST लिस्ट सलहौदबा दुग कुकी ग्रुप की ट्राइब सिंगसिना ST लिस्ट यावदुन लेरबनी मरमसना इरांग असि शेड्यूल मितै ट्राइब अमसुम कुकी ग्रुप की शेड्यूल ट्राइब सिंग अनिग मरक थोपनी मीडिया पांथोकिबा ट्राइबल वर्सेस नॉन ट्राइबल्स Hindu versus Christian ends majority versus minority की वाफम लेते हैं नसु सिंग तो क्या है इरांग से हौरक पे की मरुए वो वाफम सिंग की मनुंग लेंगा ना रिजर्व फॉरेस्ट एरिया द लम खॉप्सन बसिंग तथुपा पॉपी पंबी थाब थिंगना बहोना बा यमलो नरी बले बाग तकी मिलियन याउन इलीगल माइग्रेशन संक्षिलक पु थिंगबा होना बा अमसु NRC सतनहन न बहोना बलोइना मणिपुर थुगाइरगा तोंगान कोकिलेन स्टेट अम सेमना ललोंग यात पा असिना सिंग मयाम मने मीतै मैतैन ST स्टेटस डिमांड के मरी लेना ताखिब मणिपुर हाई कोर्ट की ऑर्डर की खुदोंग साबलोर इरांग से हौरखिपने हाइप वाफम सिंग थमखि इरांग से लेफनबगिदमक सेंट्रल गवर्नमेंट अमसुम स्टेट गवर्नमेंट तक्सिन बिदुना कंगलुप अनिगी मिसम सिंगबु कायदोरगा इरांग थोलिब इलीगल सिनकु की नार्को टेररिस्ट सिंगबु मणिपुर की तकथोखिनबा होनाबद मतेंग पांगबिनबसु हाइजखि हाइदि उनाबदुर CPI की नेशनल जनरल सेक्रेटरी डी राजाना सेंट्रल अमसुम स्टेट लेंगाना कारिगी इरांग से लुसिनना होनाद्रिबनो हाइबदु खांगमिनब संगे हाइब वाफम थंबग लोइना मणिपुर संति हलंगनब CPI की मैकेदी की लेंगा तक्सिनब याब तक्सिनगनि हाइबगी थाजबा पिरमखि सुहाइदि अमरमदना कोटुगा मनी लेनदे लमिनलुन सिंगसित Indigenous Tribal Leaders Forum ITLF World Kukizo Intellectuals Council WKZ IC na singba yamlaba Kukizo Organization singa Committee on Tribal Unity Kotu Kangpopi District Mari Lane de Hena Committee Sigi General Secretary Lanmin Lun Singsin Thokpa Sirol Warol Amadai Warol Aduna Hai Kotu Hari Belubasi Oithok Loidaba Amadi Masagi Taudang Later Bumongda Press Release Thokpa Madi Facebook Amasum Twitter gumba social media ra thagatuna marak marak kuki jo furupu ikai khumna da bumong karem ka thaina bi thawong sathariba hairiba Chuchampur gi kanadraba loop sing siga manadaba mongda masagi top pandam ama leijaba Kangpopi district ta based oba ningthina semgalaba organization amani Kotuna Indigenous Tribals Community maru oina Kangpopi district leiriba madi district asida lanji neraklaba singkhaki thabak tawri hairiba organization singa sina thogolakpa uwa thoklan thok khudingmakta Committee asig karigum hiram amatada mari lainade khudam moina postai pubu gari sing Dimapur gi Imphal tamna satoksin yanaba national highway kuntraga mapan hangdokli aikhoina taliba pannamadu phangnaba atai kuki jo organization singna tungi khalaga sectionna khong thangna amadi ningthina khandabaga loinana kanaba purakadaba Thabak Thoram kak pangthoksi haibag loinana haukiba thakra sathaduna lagliba thabak thoram singi ona tainabarom da pukhibi yaba mawongda woangang ba madi thabak thoram sing pekhatanaba wafam sing thamlakli suhaidi amaromdana Kwakta Terakhongsangbi madi tronglaobi gi maning thangma sarukta masing yamlaba Kuki khulai paibu sing kumtharaktuna leibadigi mi painare Bisnupur district ki manung sanma Kwakta Terakhongsangbi madi tronglaobi gi maning thangma mafam singna masing Kuki militant sing kumtharaktuna leibadigi mafam adugi miyamni painare haidi Kwakta gi maning thangma maikai da leiba Pholzang khulda khulai ningthina paiba Kuki militant sing lepa leitana sangsilakpa uba phangle haidi loinana Pholzang khulgi mafam sing da ambulance khara su khamduna leiba drone footage da uba phangle ambulance khamjinba madi mi lepa leitana sangsilakpa sina manak nakna leiba mitei khul sing da landara kadra haibiki singnaba yauna singnaba sauna leiri haidi nakalamaromda Pholzang hairiba khulasidagi Kuki sina nungmai amadi bomb kapsilakpagi thaudoksu laikhrabane loinana khulasida natana laikheldasu Kuki militant sina bunker kya sajilaglabasu mafam adura leiriba Central Force sina athingba pibigi mami ude haina pena phongdorakli nimit kranigi mamangnasu
Laithel Khulgi Terakhongsangbi amadi tronglaobi khulda bom kapsilakibagi thawdok slaikrabani Kuki Kulai Pivishing and Nomayamadi bomb capsulaka matamda Central Force na thingba ngamloidaba oirabadi Central Force ngasi lautulaga State Force in a thambiro ay buapam singsu kunjasna phungdorakli Makasa tarakpo in a topapom na Kulai sing mapung fana fokat pangamdri Manipur thokliba kangluk irang manungsana security force in the ginam duna mun kiba Kulai sing foganabagidama coming operations sing satharabasu house pawi goina mapung fana mai pak pangamdana lady haina agency ki paw manhaidi Haukiba numit tarani romasida thihuma sathabada khulai lising amarum ni fogat pangam le haina Manipur police ki maike digi phongdok sarabasu Central Security Agency anina news agency DIS phongdok khibagi matungina me amadi jun thada security force sing dagi namduna khulai sing munkraba matungda security ki maike digi thajaba thamkiba amadi paikhatnaba thorang tawkiba action adugi matungina thi sanction mangamdri source adun hai police ki khulai thampam natragana Indian Reserve Battalions ki store room singdagi namduna munki natragana huran ki pasi sarona khulai lising taruk rom ne haina pali khulai sing adugi manungda haujuk phawi goina saurakna khulai lising amaga sani palom fogat pangamle khulai sing asi fogana ba khona bada nupi organization sing atingba pirakpadegi security force na sathaba drive sauna khudong sadaba me hali Ningsing bayabde security force na satharak coming operation singi manungsana steolasi angan masaruk to Impal East Kangpokpi amadi Tengnapal district kingam kai saruk singamadi irang leba mafam singdagi khulai kya fakat pangam kibani security force singi maike digi makhatana Impal West East Thawbal Kaksing Bisnupur Chisampur amadi Kangpokpi district singda akan mamong thibum gi thabak satharib ne sohide losilak poina tendak pa pawmana laikol gi SGB meeting hayang pangtolagani Sayasigi metrag undo de pangtokna na thawrang ngamba laikol gi SGB gi meeting adu lebaki khangawdana tholakpa irang na mara moiduna yaithoki badu laklip August 19 da laikol gi office ko kaithil moirang pudel Impal nungthil gi pung amata pa matamna pangtholagani haina laikol laimarol haujai kol na thadorakpa sior amanasu phongdorakli adu hausku ina di myam paus matang sa lusinjarage masumyam puna no update ngaminasi